mari kano yang kan base or kan da kaya karamba fire extinguishers install ton gani ko adagi kitang aru borom sangjala kan da koi fixed fire fighting installation hydrant system sprinkler system alarm system asini singba mayama koi gi fire pump suguma mayam si koi gi engineers ne yam khangba yam darkar hoibo na architects ne yam khangba darkar hoi adugumba singji akoi da gap kra akoi manipur gi oina ajik lairi bani adu mayam duna matanga masana knowledge lairi kan ma ju mengkhat pada mateng pangbiu aina mayam na thamjage aduga ngasai gi active fire protection system adigi passive on the yenga ju exist access mayam si akoi yengna adum pangsa da saba building sa matam da si staircase kyam law go matag G+1 da natag G+2 da adui da lairi magi area floor area duga ai staircase ka chane riba chana da rai ying da adum magi sajen ba che lobby lege da wada de terrace lege da ba ko suma mayam se si su akoi yam kupna yeng ma darkar loe adu sumba si mayam na adu fazana implement of biro aduga fire service ki kano da ki site ki su adu akoi yam kupna yeng ba ki kano su akoi tawjarabani adagi mo hawbadagi hawna fire engineering singa tawbi akoi ki kayo engineer singa tawbi ga dawsi architect na amari engineer singa tawbi ga dawsi aina masida akoi fire service ka mari leina ba aina hajani building ama saba tamna kwaidi ahawba matam dagi hek hawrak padagi oina yengbiyo magi building ji saba matam da magi hek pile furak padagi hawna adagi mai location legi building plan si kamai to monda setback legadra adagi assembly point legadra parking legadra haibna singsi am kupna study to birakanda building si yekpiyo aduga adunda atragadi ngasai horen mana building ji sajan ba loirakanda fire safety certificate lobo matamda aikhoida madugi tonaba challenge ama thengne sadi sajan graba then adigi amana mu manipur da akoina thengne jabada hospital natragi school hotel suguma sing saba sing sida aikoi particularly high river institution natraga magi establishment do taunana ba port oina akoina sadabo adum ai yum ma oina sarga duida hospital e semba aduna mu som da di architect mu sauru yadre engineer do sauru yadre and si gi sina maram warkanda aikoi da sagi fire protection system da amna choba challenge ama tingne aduna masi gi si ai di aina khali asa tawi deida haureiba aikoi gi engineering engineer tamiba satra singna madugi kanosi fazana thengna birakanda aikoi madu solution ji porpang amgane na ai adai da thamjage aduga musumu aikoi fire engineering tamna bagi da national fire service college nagpur dalai masi national akoi gi nation ji gi amata ngairaba college ni adusu akoi hauji akoi manipur da leitriba adai north eastern da leitriba fire engineering tamagi kanose khudong sabse lobiyo maram di kano fire engineering pass tawgraba mi mana ngasi ba wodadi akoi na thengnarakpada lemna service phangdana leiba mi ta thengna civil engineering me am di thengnai atu of to tongan tongan ba kano me am di thengnai adu fire engineering pass tawre haraga ma tongan lemna tabdi ngasi buk thengnati kari gino wa madu ki demand hen ba akoi na puthok pothok nei wat aduna national fire service college sahi mada amu emission lobo sida mi 60 dagi hen lobo nati aduna madu su akoi gi mayam na sandok birakanda madu gi national fire service college da engineering tamnabagi kano du su khudong sabu su mayam lobiu masina akoi gi state ki oina akoi da life and property safe to da asuki mati mateng oi kane aduna ngasi adugumba mayam si yeng kanda akoi manipur fire service ki su haujikti akoi na fire safety certificate piba matamda akoi ne yengbam thokpa tawam thokpa mayam do akoi jik tawba hawra hawjarabani adugi cooperation tu mayam di phangane na I asa tawi aduga loina na ngasi gi tawriba 3 days workshop si mapung phana